마기 메네. 정말 쉐이거든. 아무리 쉐이거든. 거의 다 보이고. 에스. ꯑꯩꯈꯣꯏ ꯏꯁꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯇꯤꯁꯇ ꯆꯪꯖꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯁꯥꯗ ꯂꯩꯖꯔꯤꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯐꯨꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯊꯦꯡꯅꯈꯤꯕ ꯑꯗꯣ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯃꯤꯔꯣꯟꯗ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯐꯥꯎꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯡꯂꯕ ꯆꯍꯤ 2,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯩ ꯃꯗꯨꯒꯤ ꯏꯇꯤꯍꯥꯁꯀꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯌꯦꯛꯅꯕꯗ ꯆꯪꯖꯕ ꯌꯦꯛꯅꯕꯗ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯇꯥꯡꯀꯛ ꯑꯃꯠꯇ ꯌꯥꯎꯗꯦꯕ ꯃꯗꯨꯃ 1891ꯒꯤ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯥꯡꯂꯣꯝ ꯆꯠꯇ ꯂꯩꯈꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯊꯦꯡꯀꯥꯡ ꯀꯌꯥꯗ ꯑꯋꯥꯒ ꯂꯥꯟ ꯁꯣꯛꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯣꯡ ꯂꯩꯕꯥꯛ ꯀꯌꯥꯒ ꯂꯥꯟ ꯁꯤꯡꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯪꯖꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨ ꯂꯥꯟꯊꯦꯡꯅꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯉꯥꯛꯈꯤꯕ ꯇꯨꯡꯒꯤ ꯖꯥꯇꯤꯒꯤ ꯐꯨꯔꯨꯞꯀꯤ ꯃꯤꯡꯆꯠ ꯎꯔꯣꯡꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯒꯤ ꯏꯅꯣꯠ ꯑꯃ ꯄꯤꯕꯤꯔꯝꯕ ꯃꯗꯨꯃꯛꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯅ ꯍꯤꯡꯖꯔꯤꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨ ꯀꯌꯥꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯑꯒ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯄꯨꯋꯥꯔꯤ ꯂꯩꯖꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝꯁꯤꯗ ꯄꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯆꯪꯖꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒ ꯃꯨꯛꯅꯕ ꯇꯧꯗꯅ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯃꯤꯈꯥ ꯄꯣꯟꯕ ꯅꯠꯇ꯭ꯔꯒ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯌꯣꯟꯊꯣꯛꯄꯒꯤ ꯋꯥꯈꯜ ꯂꯩꯖꯗꯦ